Hamiam Hamantada YouTube channel like Biriba Sinomiam Punapu Mangonatana welcome to Jari Kuram Jari Sinomiam and then a sisu another video Machama Sum Puzun like Sinomiam Ado Mamang Jahida Aina Qua Nunting Haksang Sajano working Japagi work Japagi video in a memory and Jakiko Kogi Kakmaragi rail short Rako Rani Buching Kongai Jana. Adong si siya mayam ay ngarang de isay leite nga si su isay leite aduga nungtin hawalaga saman gina nga si di hakjang sajeno na ko atang chaluge haidana ne ayoji khoi khak marage re lambi da chali ko khoi khang maram bi laktana rani buching khong da ai chali ko do mamni mam salam ne rani buching khong jawra ro mayam tang yeng mina si do hanadi re karen na chenba ko Kan dole em de hojikti karena chen bagi wire fitting tok na loi jana haji pura kan tore karena di chendri ko moi manipurang shuru bagadi moi karena chalan hai ado am da jengmina silam bel se sini haji karengi khuti ting re wire ting ba loi he ado ada moi nga pha de lupai nu laga ase nga pha baga sai di haiti am ko hanai man bam le mi mak le ngade sum nga pha ba chalami Adi nga phabasu haite ase koirani pu khangbra lambi kanoni labuk ni ko moi nga phanai chung mayam se phajau lambi ni kadege de mafam ju phajau ni mayam ko labuk hai je kungang hai basidi labuk chingman yengmada yana phajaba yana mong ta bani sino mayam ko aduna ai hambasu uhon grami ko ase sangaw lambi adagi mayam yengune karak ani se asigi chingje lalagani ko rani pu ge railway station phangado ba Adugadi asom da su ching le siong cha sona ching chena aigi ranpugi ai bu sai tambe pai guru deba ojagi mogi chinggon ni maji machim naw mayam gi ko khaton didi mamo angi moi lamata ni sinaw mayam la som da su le siong hasim chawlam ni mayam siong phajade ma pham jiong ni mayam la bok phada mayam na asina hindu bengali tai ko are muri si phajabani mayam ko Tengman nasi mayam phajaba bisi phajai aduna atiya macu ga je phajadra tengman da wangaba atiya se phajaga macu ni ko sora ren kai se ko aduna akhoina laikta ahlamana haine sarga marta patan kaina lai sarga ni ko asigi sarga mathak siga ni golok dham kaina lai se hariba golok dham se akhoi du ujar de laik na haibani hariba sarga Soran se mathak ta manung da goluk dham haina goluk dham an le ai ko hariba goluk dham se ibung oi bie mani le bham ha pabitra ge masak orba indradev amna chapang hangamdraba adum morba sarga ge mafam ni mayam laing sum tai chino mayam ado ngasi seina nungsi su sum lai saman gina ko ngahtang sum wak wen chake ngasi nungting gi oina ana yung si ada tha ure mayam ko tha sorry tha de nimi changi dore mayam seung je ngas phajadra nimi ki machu ga sana hing machu changam dai gi ko nusi da nimi na mayam changam dai matam si ka nusi bani chino maya adona ahla masina nimi na mayam chang matam nei cha macha masu punong konchan nei cha sa sanda ore chango ka nei chino haina dra ne aduni ada sujadevo mayam changi dore chino maya sujadevo mayam changa matungda Chandradevo thamu tholani ko ayukan nganba ayutana nimi ko walaina taibang pang mi promobu sembire nimi hang jore angkamu tha haiba tha mamu Chandradevo tamu tholani phajada mayam akas machu se adugum khoina ni jagani taibang pan mi be khoina changje phamni thakta ngaliba isor thakta ngaliba tha isor bu khoina ingjaba imai pabu isor moni khanjaba adu eba tagadi soidana ningba thungni hai mayam adu train su lai ko mayam Ado train sila ya ayu ji side ta chake horon pirakti ko ayu hita jieng ubra train maning de la me ba sino mem ko rani pujang sanjau re ado ai side ta kum ma ge sino mem ko train se hoji engine ni lai se hanadi train se kai hai ta re Arunachal to Jiribam ba jor mi ko Jiribam landhar ba mo chalur ba ni ado handaki maitei kuki lan matang se ge mo jau dre kasar sirba se sanda lore aduga moi daba se tharma ga ne hauji engine la eba ko engine ma ko ngi la se mayang horong ge pirak tie ba sino mayang ko do ha ha hita horon pi re ado sino mayam ai
ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯤ ꯁꯥꯏꯗꯇ ꯂꯦꯞꯄꯒꯅꯦ ꯇ꯭ꯔꯦꯟ ꯂꯥꯛꯄꯁꯤ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯏꯟꯖꯤꯟ ꯃꯈꯣꯡꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨ ꯃꯌꯥꯝ ꯌꯦꯡꯁꯦ ꯏꯟꯖꯤꯟ ꯂꯩꯔꯁꯦ ꯋꯥꯎ ꯏꯟꯖꯤꯟꯅꯤ ꯃꯌꯥꯝ ꯂꯩꯁꯦꯀꯣ ꯑꯗꯣ ꯁꯣꯝꯗꯁꯨ ꯃꯣꯏ ꯉꯥ ꯐꯥꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤ ꯅꯨꯄꯥ ꯏꯟ ꯍꯥꯏꯕ ꯅꯨꯄꯥ ꯏꯟ ꯄꯥꯜꯂꯒ ꯉꯥ ꯐꯥꯔꯤꯁꯤ ꯌꯦꯡꯉꯨ ꯑꯁꯤꯅꯤꯗ ꯑꯩꯅ ꯁꯨꯝ ꯁꯟꯗꯥ ꯉꯥꯛꯇꯪ ꯊꯣꯛꯂꯛꯄꯗꯨꯒ ꯃꯇꯝ ꯀꯨꯏꯔꯦ ꯍꯥꯀꯨꯝꯅꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯁꯦ ꯑꯗꯣ ꯃꯣꯏ ꯉꯥ ꯐꯥꯅꯔꯤꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯄꯥꯏꯔꯨꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯥꯎꯋꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯗꯅ ꯈꯣꯠꯅꯗꯅ ꯃꯌꯥꯝꯅꯒ ꯁꯛ ꯈꯪꯕꯤꯗꯅ ꯃꯔꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯅ ꯚꯤꯗꯤꯑꯣꯒꯁꯦ ꯌꯦꯡꯕꯤꯗꯅ ꯚ꯭ꯌꯨꯁ ꯂꯥꯏꯛꯀ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯔꯤꯕ ꯑꯩꯗꯤ ꯊꯝꯃꯣꯏꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯉꯁꯤꯁꯦ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯀꯣ ꯉꯥꯎꯔꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯕ ꯑꯩꯅ ꯆꯄꯜꯒ ꯇꯣꯡꯉꯛꯇꯦꯀꯣ ꯀꯨꯏꯔꯦ ꯆꯄꯜ ꯇꯣꯡꯕꯅ ꯈꯣꯡꯉꯩ ꯁꯥꯒꯠꯂꯛꯑꯦ ꯉꯁꯤ ꯆꯄꯜꯒ ꯇꯣꯡꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯔꯦꯜ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯏꯁꯩ ꯂꯩ ꯑꯌꯨꯛꯇ ꯑꯁꯤ ꯁꯟꯖꯣꯏ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯅ ꯀꯁꯥꯔ ꯀꯔꯒꯥꯟꯙꯤꯗ ꯂꯨꯍꯣꯡꯕ ꯂꯩ ꯑꯗꯣ ꯑꯩ ꯂꯨꯍꯣꯡꯕꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯁꯛ ꯇꯥꯛꯆꯒꯦ ꯌꯦꯡꯍꯟꯖꯒꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯂꯩꯅꯀꯣ ꯃꯨꯁꯂꯤꯝꯗ ꯃꯣꯏ ꯂꯩꯔꯤꯕ ꯃꯐꯝꯅꯤꯁꯦ ꯃꯣꯏꯁꯦ ꯐꯤꯁꯥꯔꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯟꯗꯛꯁꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ ꯌꯥꯝ ꯁꯥꯏ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯤ ꯁꯣ ꯊꯕꯦ ꯍꯣꯜꯂꯤ ꯅꯨꯡꯁꯥ ꯁꯥꯕ ꯋꯥꯁꯨ ꯆꯠꯊꯣꯛ ꯆꯠꯄꯅꯤꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯑꯩ ꯆꯠꯊꯣꯛ ꯆꯠꯄꯅꯤꯅ ꯋꯥꯁꯨ ꯋꯥꯏ ꯍꯛꯆꯥꯡꯁꯦ ꯁꯣꯒ ꯊꯕꯦ ꯍꯣꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯣꯂꯥꯡ ꯃꯪꯉꯤꯅꯀꯣ ꯑꯩ ꯍꯥꯕꯁꯄꯅꯤ ꯑꯃ ꯂꯤꯜꯂꯒ ꯑꯁꯨꯝ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯍꯛꯆꯥꯡ ꯍꯨꯃꯥꯡ ꯇꯥꯕꯅꯤꯅꯅꯦ ꯈꯔ ꯅꯨꯡꯉꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯝ ꯌꯧꯔꯦ ꯀꯣ ꯅꯥꯕ ꯌꯦꯛꯄꯁꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯣ ꯐꯝꯅ ꯁꯨꯝ ꯂꯩꯁꯟꯕꯤꯅꯨ ꯍꯛꯆꯥꯡ ꯈꯔ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯥꯗꯅꯕ ꯌꯦꯛꯇꯅꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯅꯥꯕꯁꯤ ꯌꯥꯝꯅ ꯊꯨꯔꯦ ꯏꯁꯇ꯭ꯔꯣꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯅꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯅꯦ ꯐꯝꯃꯝꯕꯗꯩ ꯀꯧꯕ ꯇꯥꯗꯦꯕꯨ ꯍꯥꯏꯕꯅꯦ ꯇꯧꯅꯗ꯭ꯔꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯇꯥꯛꯆꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯆꯥꯕ ꯊꯛꯄ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯐꯨꯊꯣꯏ ꯏꯔꯣꯟꯕ ꯑꯃ ꯀꯣ ꯖꯤꯔꯤꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯗꯨꯅꯅꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯣꯔꯛꯏ ꯖꯦꯟꯗꯦꯝ ꯄꯣꯔꯛꯏ ꯖꯦꯅꯝ ꯅꯥꯀꯨꯞꯄꯤ ꯄꯣꯔꯛꯏ ꯃꯗꯨꯒꯤ ꯂꯐꯨ ꯊꯣꯔꯣ ꯄꯣꯔꯛꯏ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯂꯩꯇꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯒꯩꯗꯤ ꯀꯔꯤ ꯍꯥꯏ ꯂꯐꯨ ꯃꯀꯛ ꯄꯣꯔꯛꯏ ꯊꯩꯕꯣꯡ ꯄꯣꯔꯛꯏ ꯂꯦꯆꯤ ꯄꯣꯔꯛꯏ ꯀꯣ ꯂꯦꯆꯤꯒ ꯃꯌꯥꯝ ꯄꯣꯔꯛꯑꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯁꯥꯏꯅꯅꯦ ꯃꯃꯥꯅꯅꯦ ꯀꯩꯅꯣ ꯊꯣꯡꯉꯦ ꯍꯥꯏꯗꯤ ꯂꯐꯨ ꯊꯣꯔꯣ ꯑꯃ ꯏꯔꯣꯜꯂꯦꯀꯣ ꯃꯗꯩ ꯁꯧꯒ꯭ꯔꯤꯁꯨ ꯄꯣꯔꯛꯑꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦꯀꯣ ꯖꯦꯅꯝꯗꯣ ꯕꯣꯔꯥ ꯑꯃ ꯍꯧꯔꯦꯀꯣ ꯖꯦꯅꯝ ꯃꯌꯥꯏ ꯀꯠꯊꯠꯂꯒ ꯁꯥꯡꯅꯅꯦ ꯁꯥꯡꯅ ꯇꯧꯔꯒ ꯕꯦꯁꯣꯟ ꯂꯨꯞꯄꯒ ꯍꯧꯕꯗꯣꯀꯣ ꯑꯗꯨꯃ ꯍꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏ ꯉꯥ ꯑꯃ ꯕꯖꯥ ꯇꯧꯔꯦꯀꯣ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟ ꯆꯥꯔꯝꯕ ꯆꯨꯝꯊꯣꯡ ꯀꯥꯏꯅꯀꯣ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯁꯨ ꯍꯥꯎꯔꯦ ꯉꯥ ꯀꯩꯅꯣꯒꯤ ꯑꯌꯥꯏꯕ ꯉꯔꯥꯡ ꯂꯦꯞꯄ ꯉꯥꯁꯤꯡꯒꯗꯣ ꯊꯥꯛꯆꯟꯗꯅ ꯃꯩꯗꯤ ꯃꯣꯔꯣꯛ ꯇꯧꯗꯅ ꯑꯁ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤ ꯍꯤꯟꯖꯥꯡ ꯈꯨꯍꯥꯎꯑꯝꯅꯤꯀꯣ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯅꯒ ꯆꯪ ꯌꯥꯕ ꯄꯣꯠꯁꯦ ꯉꯁꯤꯁꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯌꯥꯝ ꯆꯥꯕ ꯐꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯆꯝꯕ ꯍꯤꯟꯖꯥꯡ ꯕꯣꯏꯜꯒꯨꯝꯕ ꯌꯥꯝꯅ ꯆꯥꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏꯅ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯅꯥꯝꯕ ꯊꯣꯡꯕ ꯃꯇꯝꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯆꯥꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯈꯪꯅꯒ ꯃꯌꯥꯝ ꯇꯥꯛꯆꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯇꯥꯔꯦ
ꯑꯗꯨꯅ ꯆꯥ ꯑꯣꯏꯔꯒꯁꯨ ꯆꯉꯥꯡ ꯊꯛꯄ ꯑꯩꯈꯣꯏꯁꯤꯅ ꯀꯣ ꯆꯉꯥꯡ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯄꯤ ꯑꯗꯨꯅ ꯗꯨꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜꯒꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯁꯤꯖꯤꯟꯅꯗꯅ ꯐꯩꯀꯣ ꯃꯁꯤ ꯌꯥꯝꯅ ꯒꯦꯁ ꯀꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯛꯆꯥꯡ ꯂꯤꯚꯔꯗ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜ ꯄꯥꯎꯗꯔꯁꯦ ꯃꯁꯤ ꯌꯥꯔꯤꯉꯩꯗꯤ ꯌꯨꯁ ꯇꯧꯕꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯆꯉꯥꯡ ꯊꯛꯄꯤꯌꯨ ꯁꯟ ꯁꯪꯒꯣꯝ ꯂꯩꯔꯒꯗꯤ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯄꯣꯏꯖꯟ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯖꯦꯅꯪ ꯐꯥꯎꯗ ꯁꯥꯔ ꯍꯥꯞꯄꯦ ꯃꯗꯒꯤꯗꯤ ꯆꯥꯎꯈꯠꯅꯕ ꯐꯖꯅꯕꯅꯤ ꯍꯥꯏꯗꯅ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯕ ꯂꯦꯞꯄꯤꯔꯒ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯨꯝꯊꯣꯡꯒꯨꯝꯕ ꯆꯝꯐꯨꯠꯀꯨꯝꯕ ꯆꯥꯔꯒ ꯍꯛꯆꯥꯡ ꯈꯔ ꯈꯔ ꯁꯦꯝꯕꯤꯌꯨ ꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡ ꯆꯥꯎꯊꯣꯛꯍꯟꯗꯕ ꯃꯇꯝꯁꯤꯅ ꯐꯠꯇꯕꯅꯤ나 ꯑꯅꯥꯕ ꯂꯥꯏꯆꯠ ꯀꯌꯥ ꯂꯥꯛꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯟꯅ ꯑꯍꯟꯁꯤꯡꯗꯤ ꯅꯥꯟꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯐꯥꯎ ꯂꯣꯏꯅ ꯈꯪꯍꯧꯗꯅ ꯐꯝꯗꯩ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯏꯁꯇꯣꯛ ꯇꯧ ꯁꯤ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯩ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯕꯗꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯣꯛꯂꯛꯇꯅ ꯑꯩ ꯔꯦꯜ ꯂꯝꯕꯤꯗ ꯆꯠꯂꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯁꯟꯊꯥꯒꯤ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯃꯆꯥꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯆꯠꯈꯤꯕ ꯆꯍꯤꯗ ꯑꯩꯅ ꯑꯁꯤꯒꯤ ꯔꯦꯜ ꯂꯝꯕꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯈꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯪꯒꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤꯁꯨ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯁꯨꯝ ꯇꯧꯖꯒꯦ ꯑꯗꯨꯅ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯀꯣ ꯋꯥꯅ ꯋꯥꯅ ꯂꯧꯖꯕ ꯚꯤꯗꯤꯑꯣꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯁꯞ ꯇꯧꯕꯤꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ